Pangal Students Organization PSO amadi Manipur Students Federation MSF ka punna kusamaduna academic campaign pangthukre Khelakong Kongjil High Madrasa da pangthukiba campaign adu aikhoi mayai kaba drugs thadoklasi khunai masak khangnaba lairik ningthina tamsi hariba theme asida pangthukibani asigumba drugs iba yoliba asigum mioi kya ase kannapagi tamakta thaba punba sikaktana su yaroy adugumba thabak phangdaba na ha kya ado adugi tamakta moigi simpon bibi bijangeba nakoigi yutti oi policy se bibi bijangeba lengakna adu natri phodi ko mapung phana da thing bangam moy aduna naroina ahanadi ko apawoi minaba machangi aduga ayam tension jage aikoina khunai rol khangnaba akoi lani ningthi na tamje je aikoi gi khunai haibe sem de aikoi gi manipur gi education system de yaute aikoi kanano haibe sang asi sida phamni ba mairoi singchina khangno he ngasa state hut matam de 70 du phangi adu phangi loi khangana ba before india da merge ta de aikoi kamaina horoki hai se aikoi gi naha lari go sing de mapung phana le tambide amsum aikoi gi pai bu sina karam bali chatlam mi habe go tambide ngasi drug ki so amagi so hiram khudima ki program na ise manipur india da puro na tum kholo ko adu program na ima leba iram dambu mayek sem na khangla badata nationalism sarat pa mangaluni bani adubu ngasi gi lamda masida mirai ba ki wari khat tamduna isari wari dina thailu thamni umagasi india kunamasi government of india gi aron be agenda amakhamni nakalla maronda lamda masigi naharon peana nisari patu tauduna sumsaraba kunai ama oi khibagi yabagi phinom amada leiri masisu lamda masibu lekha kana manghanaba aronda thausin amaga loina satharapa thau amani misala pada lamda masida sahi ahum hena lamhen tumhenba harana yekhai tung thingaiba tauduna ima leba iram da masibu thugaina ba hon aduna lakli masida government of india na khangna kai amata ta taudana lai adu gumba lamen tumimba kaya adu action lawgi mahot mifata sing aduda mating pangsin ba amadi pukning khawatpa manba thawung kaya sathai government of india asigi asigumba purchase singaba misala sida aikoi kayang kuina makhoibu thajaba khangkisigi haina wa ngasi yeso gi maike gi tangan jablo loina ngasi gi kina matang sida tension